Mau amabu mangakta thangna lenduna tamthina hatok pirambagi mayokta miyamna wakat mifam chathakre mihat aduda chenaba miyoi sing athubada fagatnaba taksinlakli haukiba jungi tang kun mathoi ahingi pung 12 makhairom taba matamda kaikhu maning laikai sima sahani kaubi nupi amabu mahakki mayumda tumlingaida yamna tamthina hatok pirambagi mayokta kaikhu mayai laikai community hall da laikai miyamna wakat mifam famduna khongjang changsinkre wakat mifam aduda tinliba miyamna sima sahani Gimihata Chenaba Miyoi Sing Atubada Mari Lainaba Singna Fagatuna Dandipi Naba Taksinki Young Star Sporting Union Gi General Secretary Muhammad Abdul Halimna Mahak Amasung Laikai Miyam Amadi Club Ki Maikai Dagi Thokriba Thaudok Adu Yamna Kana Yaningdaba Fongdokpaga Loinana Atubada Mihatpa Adu Puthokpi Naba Taksilakli Loinana GAC na Laurakpa Khongjang Khudingmakta Support Tawgani Hainasu Fongdorakli And the Young Star Sporting Union Kaikhu Muslim Gi Secretary General Moina Thopuzari Ngasi Hauki by Hing Day 21 Gi Pung Taramathui Hingi Taramathui Makai Tarakpa Adwaida Tokan in the Bayam Levak Tibat Hokama Tokibasi Lekai Amadi Koi Club Singi Magai Yam Nuai to Fundokari. I'm strongly condemned to Amadi JC Amadi Police na Laukalakpa investigation oigera natraga mihatpa sibu puthokpada torokpa thabak khudingmakta club amadi lekaina full support tawjagani amadi mihatpa sibu athuba matamda mari leinaba department amadi police na puthok pigani amadi phabigani haibagi chapchaba thajaba leijai maram asina lekai miyam amadi ai isagi amadi club tagi maigai tagi siriba misi asibu strongly condemn tawbuga loinana athubada mihatpa si puthokpiyo haina haijari makhata na puthoktaba taragadi makhata ba JC na lorpa khongjang khudingmakta laikai amadi club na fully makoigi support tawjagani haibase haijari akoigi laikai gi site gi di akoina Sini Hybridumadi Akuchu Kangadre, Adumaku, Polisna Hojik Yam Kana investigation of Tobiri Menina, Polisna Kari Makata Valaki Hybrid Kushu, Nigeri, Mayampunanga Minasi, which Hyder.